हेलो एवरीवन मैं आपने मपुता राम नोक्सरी मैं येंगुने से मैं कुराक से क्या फजन से तोंगना लेनो येंगो अइना नक्सलगा फना नकना वीडियो लौरसुने पाइडियाबा असुम कइनो तौना लै फजद्रा मैम अदुम मैम ngasi ai थबक अमा चतोइनी अदो अदुम मैमदा अदुम वीडियो से शेयर तौजरके अदुगी अइना मैम हिजांग से पर थोंदोयाबने कइनादि चथोक पासे तंबा ngamdena क्याम थेंगक्तोइबा हाइसे अदुदुना हिजांग से थोंदोगे मैम सिंगौना कोना मही हाबना तौना सुमान थोंना थममनी अदो मैम अखोइसे बैंक ता चतोइनियाबने बाइडेंटी दा चतोइनियाबा आइगा मपागा चतोइनी मागिसु थबक लै अखोइ थबक की चतोइनियाबा मैम मैम अखोइ हौजिक थोकलेए अदो आई लंबीदगी सम वीडियो से तौरेको हाइदि थोलक्पा मतमदा वीडियोगा लौबा ngamhौद्रे मैम कइना हाइदिने चथोक हाइसे मैम उरा तरा तौद्राने अदुदुना अदो मैम हौजिक लेलापुर जौरे असिगगी सुम कइना तौरानी अदुम येंमिनारसि अदुगा मैम ममांगदा गाड़ी नंबर अदुम एंट्री तौबदो अदुदुगी सुम लाइन दा सुमाइन तौना गाड़ी पुनमक दुमाइना लेपना लैरे अदुम येंमिनासि मैम वीडियो से मखा ताना Ya. साहब नमस्कार आई सिगा लेहौरे मैमदो अखोइ मपागिने सिगा मा ऑफिस ता अमतंग चंगुगेना चंगियाबा आई सिगा ngaihौरे अदुगा अखोइ बैंक ता मु चतुइनियाबा आई सिगा ngak लेहौरे अखोइ मपाइ थबक खरा लेदो मा चंगरे हौजिक स्कूल सुटी थाबा नंगनबा अमुक हन्दी हन्दोइनियाबा जोहार मैडम। नमस्ते ठीक है। हाँ अच्छी अच्छा नहीं खानी बैठे क्या तुम्हारे लगी ना ना खानी लगतो ना मैंने बच्चा स्कूल में गए तो और बच्चे उच्चे सब ठीक ठाक हाँ बच्चे सब ठीक है वो स्कूल में गया है नमस्ते कहाँ गया तुमका अंदर गया है सामान लेने पता नहीं कुछ काम में बोला वो फोन भी यहाँ छोड़ के गया है हाँ मोबाइल जाइए छोड़ दिया हाँ यहाँ पे छोड़ के गया है कभी तो अपने पास लेके जाना चाहिए हाँ वो भूल जाता है दुगई मैम अखोई हौजिक बैंक तमुक चटले तू मखारोंदगी उना तबो तरो साबदो जौदुरो मारे जौदुरो बा मैम जौरक तोरे मैम हौजिक कुम्मगे जौरे बैंक ता लाइनेबा मैम अदुगा मैम हौजिक बैंक की थबक से लोरगने सिगे खितंग ममांगदा बाजार लै हायबा अदो बाजार दो मैम अदुगा ngasi खंगदे ngasi मैम बाजार नुमिला नत्रा दोदि खंगदेबा अदो दोइदो चटलिनी मैम बाजार फंबरा जेंगे आइनने
ꯃꯌꯥꯝ ꯉꯁꯤꯁꯦ ꯕꯖꯥꯔ ꯅꯨꯃꯤꯠꯇꯤ ꯅꯠꯇꯦ ꯑꯣꯏꯔꯝꯗꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯅꯤꯕ ꯑꯗꯣ ꯁꯤꯁꯤꯒ ꯃꯣꯏ ꯕꯤꯁꯀꯨꯠ ꯌꯣꯟꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯄꯦꯀꯦꯠ ꯑꯃꯈꯛ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯆꯪꯉꯝꯕ ꯑꯣꯐꯤꯁꯇꯣ ꯑꯗꯨꯏꯗꯨꯒ ꯍꯧꯖꯤꯛ ꯍꯟꯈꯤꯕꯗꯁꯨ ꯑꯃꯨꯛ ꯆꯪꯉꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯜꯂꯅꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯅꯦ ꯍꯥꯎꯔꯦ ꯃꯥ ꯑꯃꯈꯛ ꯆꯥꯈ꯭ꯔꯦꯕꯅꯦꯀꯣ ꯃꯌꯥꯝꯗꯣ ꯆꯥꯔ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯥꯅ ꯑꯃꯨꯛꯀ ꯆꯪꯉꯦ ꯃꯌꯥꯝꯗꯣ ꯑꯩ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯌꯦ ꯆꯥꯍꯧꯅꯦꯕ ꯃꯌꯥꯝ ꯆꯥꯍꯧꯗꯣ ꯑꯗꯨꯗꯨꯅꯅꯦ ꯕꯣꯏꯜ ꯇꯧꯔꯒ ꯍꯣꯏꯒꯤ ꯍꯥꯏꯔꯨꯔꯒ ꯏꯗꯂꯤꯒꯤ ꯇꯥꯏꯞꯇ ꯍꯧꯕꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ 이승부 사랑이야. ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯅꯝꯕ ꯉꯝꯖꯗꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯅꯨꯡꯊꯤꯟꯒꯤꯅꯦ ꯍꯩ ꯈꯤꯇꯪ ꯆꯥꯒꯦꯅ ꯀꯣꯝꯂꯥꯁꯦ ꯃꯦꯠꯂꯤꯅꯦꯕ ꯀꯣꯝꯂꯥꯁꯦ ꯃꯍꯤꯅ ꯑꯃ ꯊꯣꯛꯏꯕ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯍꯥꯏꯕꯗꯤ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯍꯥꯏꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯍꯜꯂꯦ ꯈꯣꯠꯍꯜꯂꯦ ꯑꯗꯣ ꯑꯩꯗꯤ ꯍꯜꯂꯛꯑꯒꯗꯤ ꯃꯌꯥꯝ ꯆꯥꯔ ꯊꯛꯑꯒ ꯀꯣꯜꯂꯤꯛ ꯐꯦꯡꯕꯅꯦ ꯈꯣꯠꯄꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯊꯕꯛ ꯍꯥꯏꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯍꯖꯥꯔ ꯆꯠꯂꯨꯔꯁꯨ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯗꯨꯒ ꯍꯜꯂꯛꯑꯒꯁꯨ ꯊꯕꯛ ꯍꯥꯏꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯗꯤꯟꯁꯤꯃꯗ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤꯅꯦ ꯆꯠꯈꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯈꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯥꯁꯦ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯃꯊꯛꯇ ꯌꯦꯡꯒꯦꯅ ꯇꯧꯋꯤꯅꯦꯕ ꯑꯩꯕꯨꯗꯤ ꯃꯊꯛꯇ ꯐꯤ ꯂꯧꯁꯟꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯃꯥ ꯆꯠꯈꯔꯦ ꯃꯌꯥꯝ ꯆꯥꯎꯖꯔꯕꯅꯤꯅꯀꯣ ꯌꯥꯝꯕꯨꯗꯤ ꯂꯥꯞꯇꯦꯕꯅꯦ ꯑꯗꯨꯝ ꯃꯊꯟꯇꯁꯨ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ